ꯉꯁꯤꯁꯨ ꯑꯃꯨꯛ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯇ꯭ꯔꯨ ꯍꯣꯔꯔ ꯁ꯭ꯇꯣꯔꯤꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯦꯔꯥꯅꯣꯔꯃꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯇꯔ ꯑꯃꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤꯅꯤ꯫ ꯄꯦꯔꯥꯅꯣꯔꯃꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯇꯔ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯇꯝꯅꯕ ꯑꯟꯅꯦꯆꯔꯦꯜ ꯑꯣꯏꯕ ꯊꯧꯗꯣꯛꯁꯤꯡꯕꯨ ꯊꯤꯒꯠꯄ ꯃꯤꯁꯛ ꯑꯗꯨꯕꯨꯅꯤ ꯄꯦꯔꯥꯅꯣꯔꯃꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯇꯔ ꯍꯥꯏꯕꯗꯤ꯫ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯝꯂꯅꯤ ꯋꯥꯔꯤ ꯑꯁꯤ ꯑꯁꯨꯝꯅ ꯍꯧꯏ꯫ ꯑꯦꯃꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯌꯥꯝꯅ ꯃꯊꯧꯅꯥ ꯂꯩꯕꯤ, ꯃꯌꯥꯝꯅ ꯁꯛꯈꯪꯂꯕꯤ, ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯐꯣꯂꯣꯋꯔ ꯃꯤꯂꯤꯌꯟ ꯍꯦꯟꯅ ꯂꯩꯔꯕꯤ ꯅꯨꯄꯤ ꯑꯃꯈꯛꯅꯤ꯫ ꯃꯍꯥꯛꯅ ꯊꯦꯡꯅꯔꯨꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯦꯁ, ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞꯄꯤꯡ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯀꯤ ꯆꯦꯅꯦꯜꯗ ꯑꯃꯠꯇ ꯆꯤꯊꯗꯅ ꯁꯦꯌꯔ ꯇꯧꯕꯒꯤ ꯍꯩꯅꯕꯤꯁꯨ ꯂꯩꯕ ꯅꯨꯄꯤ ꯑꯃꯈꯛꯅꯤ꯫ ꯅꯣꯡꯃꯗꯤ ꯃꯍꯥꯛꯀꯤ ꯐꯣꯂꯣꯋꯔꯁꯤꯡꯅ ꯗꯣ ꯍꯤꯜꯁ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯍꯤꯡꯗ ꯆꯠꯂꯒ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞꯄꯤꯡ ꯂꯧꯗꯨꯅ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕ, ꯉꯥꯡꯅꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯕꯨ ꯑꯆꯨꯝꯕ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞꯄꯤꯡ ꯂꯧꯕꯤꯌꯨ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯗꯨ ꯁꯦꯌꯔ ꯇꯧꯕꯤꯔꯛꯎ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯈꯤ꯫ ꯑꯦꯃꯤꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯐꯣꯂꯣꯋꯔꯁꯤꯡꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯒꯦ ꯆꯠꯅ ꯈꯟꯈꯤ꯫ ꯊꯥ 3-4 ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯏꯟꯗꯤꯌꯥꯒꯤ ꯋꯦꯁ ꯕꯦꯡꯒꯜꯗ ꯂꯥꯛꯈꯤ, ꯑꯗꯨꯒ ꯃꯍꯥꯛ ꯗꯥꯔꯖꯤꯂꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯀꯔꯁꯣꯡ ꯍꯥꯏꯔꯤꯕ ꯇꯥꯎꯟ ꯑꯗꯨꯗ ꯂꯥꯛꯈꯤ꯫ ꯇꯥꯎꯟ ꯑꯗꯨꯗꯅꯤ ꯗꯣ ꯍꯤꯜꯁ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯁꯟ ꯑꯁꯤ ꯂꯩꯔꯤ꯫ ꯑꯗꯨꯒ ꯗꯣ ꯍꯤꯜꯁ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯇꯝꯅꯕ ꯃꯐꯝ ꯑꯃꯈꯛꯁꯨꯅꯤ꯫ ꯑꯦꯃꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯑꯌꯨꯛꯀꯤ ꯄꯨꯡ 8 ꯑꯗꯨꯋꯥꯏꯗ ꯌꯧꯈꯤ, ꯑꯗꯨꯅ ꯃꯍꯥꯛꯅ ꯂꯝ ꯌꯦꯡꯅ ꯑꯗꯨꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯗ ꯍꯪꯗꯨꯅ ꯖꯒꯥ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯗꯣ ꯍꯤꯜꯁ ꯌꯧꯒꯗꯕ ꯈꯔ ꯋꯥꯠꯂꯤꯉꯩꯗ ꯑꯍꯜ ꯑꯅꯤꯈꯛ ꯗꯨꯀꯥꯟ ꯑꯃꯒꯤ ꯃꯃꯥꯡꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯦꯃꯤꯅ ꯆꯪꯁꯤꯜꯂꯒ ꯗꯣ ꯍꯤꯜꯁꯀꯤ ꯚꯨꯠ ꯊꯣꯛꯄꯒꯤ ꯃꯇꯥꯡ ꯑꯃꯁꯨꯡ ꯇꯝꯅꯕꯒꯤ ꯃꯇꯥꯡꯗ ꯍꯪꯂꯝꯃꯤ꯫ ꯑꯍꯜ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯍꯜ ꯑꯃꯅ ꯈꯣꯟꯖꯦꯜ ꯇꯞꯅ ꯍꯥꯏꯔꯛꯈꯤ, "ꯅꯪ ꯑꯗꯨ ꯀꯔꯤꯒꯤ ꯍꯪꯂꯤꯕꯅꯣ?" ꯍꯥꯏꯗꯨꯅ꯫ ꯑꯦꯃꯤꯅ ꯈꯨꯝꯂꯛꯈꯤ ꯃꯗꯨꯗꯤ ꯃꯍꯥꯛ ꯄꯦꯔꯥꯅꯣꯔꯃꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯇꯔ ꯑꯃꯅꯤ, ꯃꯍꯥꯛ ꯔꯤꯁꯔꯆ ꯑꯃꯒꯤ ꯂꯥꯛꯄꯅꯤ ꯍꯥꯏꯅ꯫ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯪ ꯃꯐꯝ ꯑꯗꯨꯗ ꯔꯤꯁꯔꯆ ꯑꯣꯏꯔꯕꯁꯨ ꯆꯠꯂꯨꯅꯨ꯫ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒ ꯃꯀꯣꯛ ꯌꯥꯎꯗꯕ ꯑꯣꯚꯔꯀꯣꯠ ꯂꯤꯠꯄ ꯅꯨꯄꯥ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨ ꯅꯪ ꯅꯄꯨꯟꯁꯤꯗ ꯀꯥꯎꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯪ ꯍꯅꯨꯕꯤ ꯑꯃꯁꯨ ꯊꯦꯡꯅꯒꯅꯤ" ꯍꯥꯏꯔꯝꯂꯒ ꯃꯈꯥ ꯇꯥꯗꯅ ꯍꯅꯨꯕ ꯑꯅꯤ ꯑꯗꯨ ꯊꯛ ꯅꯤꯛꯂꯒ "ꯅꯪ ꯅꯌꯨꯝꯗ ꯍꯟꯈ꯭ꯔꯣ, ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯨꯅꯨ" ꯍꯥꯏꯔꯝꯂꯒ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ꯫ ꯑꯗꯨꯕꯨ ꯑꯦꯃꯤꯅ ꯃꯍꯥꯛ ꯌꯦꯡꯗꯗꯤ ꯌꯦꯡꯂꯒꯦ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯆꯨꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯥꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯜꯂꯒ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯆꯠꯅꯕ ꯍꯣꯠꯅꯈꯤ, ꯗꯣ ꯍꯤꯜꯁ ꯇꯝꯅ꯫ ꯃꯍꯥꯛꯀꯤ ꯄꯦꯔꯥꯅꯣꯔꯃꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯇꯤꯡ ꯀꯦꯔꯤꯌꯔꯗ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯤ ꯃꯍꯥꯛ ꯑꯃꯨꯛꯇ ꯊꯦꯡꯅꯈꯤꯗ꯭ꯔꯤ, ꯑꯗꯨꯅ ꯃꯍꯥꯛ ꯊꯥꯖꯐꯥꯠꯇꯦ꯫ ꯑꯗꯨꯅ ꯃꯍꯥꯛ ꯅꯨꯃꯤꯠ ꯇꯥꯕ ꯉꯥꯏꯈꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯗꯣ ꯍꯤꯜꯁ ꯁ꯭ꯇꯦꯁꯟꯒꯤ ꯂꯝꯕꯤꯗ ꯃꯍꯥꯛ ꯆꯪꯉꯛꯈꯤ꯫ ꯖꯒꯥ ꯑꯗꯨ ꯌꯧꯔꯦ꯫ ꯖꯒꯥ ꯑꯗꯨ ꯄꯨꯡꯆꯤꯛ ꯆꯤꯛꯏ꯫ ꯑꯦꯃꯤ ꯃꯍꯥꯛꯀꯤ ꯍꯦꯟꯗꯤꯀꯦꯝ ꯑꯣꯟ ꯇꯧꯗꯨꯅ ꯂꯝꯕꯤ ꯑꯗꯨꯗ ꯀꯦꯃꯦꯔꯥ ꯅꯝꯕ ꯍꯧꯈꯤ꯫ ꯂꯝꯕꯤꯗꯨꯒꯤ ꯃꯇꯥꯏꯗꯨꯗ ꯎ ꯄꯥꯝꯕꯤ ꯑꯆꯧꯕ ꯉꯥꯛꯇ ꯍꯧꯏ꯫ ꯅꯨꯡꯁꯤꯠꯁꯨ ꯂꯤꯔꯤ ꯁꯤꯠꯂꯤ꯫
ꯎꯅꯥ ꯀꯦꯟꯕꯒꯤ ꯈꯣꯟꯖꯦꯜ ꯇꯞꯅ ꯇꯞꯅ ꯇꯥꯏ꯫ ꯈꯪꯍꯧꯗꯅ ꯃꯍꯥꯛ ꯈꯨꯗꯤ ꯊꯤꯗꯨꯅ ꯇꯨꯈꯤ꯫ ꯍꯧꯒꯠꯂꯒ ꯐꯤꯔꯣꯜ ꯀꯟꯊꯣꯛꯂꯒ ꯃꯍꯥꯛꯅ ꯍꯥꯏ, "ꯀꯌꯥꯗ ꯆꯥꯎꯅ ꯁꯥꯡꯅ ꯇꯥꯔꯤꯕ ꯎꯒꯤ ꯃꯔꯥꯅꯣ" ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯨꯡꯗ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯤ ꯑꯃꯒꯤ ꯍꯤꯒꯣꯛ ꯃꯆꯨ ꯆꯪꯂꯕ ꯃꯈ꯭ꯋꯥꯡꯗꯒꯤꯅ ꯃꯈꯣꯡꯐꯥꯎ ꯇꯤꯡꯊꯣꯛꯇꯨꯅ ꯂꯩꯕ ꯑꯗꯨ ꯃꯍꯥꯛꯅ ꯎꯈꯤ꯫ ꯑꯗꯨꯒ ꯌꯥꯝ ꯊꯨꯅ ꯐꯠ ꯂꯥꯎꯅ ꯂꯝꯕꯤ ꯃꯄꯥꯟ ꯎꯔꯛ ꯑꯗꯣꯝꯂꯣꯝꯗ ꯁꯣꯔꯣ ꯁꯣꯔꯣ ꯌꯥꯝ ꯊꯨꯅ ꯆꯪꯁꯤꯟꯈꯤ꯫ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝ ꯊꯤꯅ ꯀꯤꯈꯤ꯫ ꯊꯧꯅꯥ ꯍꯥꯞꯇꯨꯅ ꯃꯍꯥꯛ ꯃꯤꯇꯔ 100ꯃꯨꯛꯇꯤ ꯃꯍꯥꯛ ꯆꯪꯂꯒꯦ ꯈꯟꯈꯤ꯫ ꯚꯤꯗꯤꯑꯣ ꯀꯣꯚꯔ ꯇꯧꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯂꯦꯞꯄ ꯂꯩꯇꯅ ꯃꯐꯝ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯟꯈꯤ꯫ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡꯗ "ꯑꯦꯃꯤ" ꯍꯥꯏꯅ ꯈꯣꯟꯖꯦꯜ ꯇꯞꯅ ꯀꯧꯔꯗꯨꯅ "ꯅꯪ ꯌꯨꯝꯗ ꯍꯟꯈ꯭ꯔꯣ" ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯟꯕ ꯂꯩꯇꯦ꯫ ꯑꯗꯨꯝ ꯃꯍꯥꯛ ꯂꯝꯕꯤ ꯑꯗꯨꯗ ꯆꯪꯁꯤꯟꯈꯤ꯫ ꯑꯗꯨꯗꯒꯤ ꯍꯅꯨꯕꯤ ꯑꯃ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯥꯟꯗꯨꯅ ꯆꯠꯈꯤ꯫ ꯑꯗꯨꯗꯒꯤ ꯈꯣꯟꯖꯦꯜ ꯆꯥꯎꯔꯞꯅ ꯅꯨꯄꯥꯒꯤ ꯈꯣꯟꯖꯦꯜꯒ "ꯑꯦꯃꯤ" ꯍꯥꯏꯅ ꯑꯃꯨꯛ ꯀꯧꯔꯛꯈꯤ꯫ ꯅꯥꯀꯟꯗ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯑꯣꯚꯔꯀꯣꯠ ꯂꯤꯠꯄ ꯃꯀꯣꯛ ꯌꯥꯎꯗꯕ ꯅꯨꯄꯥ ꯑꯗꯨ ꯑꯣꯏꯔꯝꯈꯤ꯫ ꯉꯁꯥꯏ ꯃꯈꯩ ꯀꯤꯔꯝꯗꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯦꯃꯤ ꯀꯤꯈꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯅꯥꯀꯟ ꯑꯃꯗ ꯌꯦꯡꯂꯨꯕꯗ ꯉꯛꯁꯛ ꯉꯥꯡꯕ ꯃꯃꯤꯠ ꯈꯛ ꯂꯥꯎꯅ ꯌꯦꯡꯂꯒ ꯂꯩꯔꯝꯈꯤ ꯃꯉꯣꯟꯗ ꯃꯨꯟꯅ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯀꯟꯅ ꯂꯥꯎꯗꯨꯅ ꯆꯦꯜꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯆꯦꯟꯕ ꯍꯧꯕꯗꯒꯤ ꯅꯨꯄꯤꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ, ꯑꯉꯥꯡꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ, ꯃꯤ ꯅꯥꯍꯩꯕꯒꯤ ꯈꯣꯟꯖꯦꯜ, ꯑꯀꯤ ꯑꯀꯤꯕ ꯃꯌꯥꯝ ꯑꯃ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡꯗ ꯇꯥꯍꯟꯗꯨꯅ ꯇꯥꯟꯅꯔꯛꯈꯤ꯫ ꯃꯍꯥꯛ ꯃꯍꯥꯛꯀꯤ ꯍꯣꯇꯦꯜ ꯌꯧꯅ ꯆꯦꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯈꯜꯂꯤ, ꯐꯅ ꯀꯤꯔꯨꯔꯕꯁꯨ ꯃꯍꯥꯛꯀꯤ ꯍꯦꯟꯗꯤꯀꯦꯝꯗ ꯏꯚꯤꯗꯦꯟꯁ ꯁꯤꯡꯗꯨꯗꯤ ꯃꯍꯥꯛꯀꯤ ꯍꯦꯟꯗꯤꯀꯦꯝꯗ ꯂꯣꯏꯅ ꯌꯥꯎꯔꯦ ꯈꯟꯗꯨꯅ ꯃꯍꯥꯛꯀꯤ ꯐꯣꯂꯣꯋꯔꯁꯤꯡꯗꯨꯗ ꯎꯕ ꯐꯪꯂꯅꯤ ꯈꯟꯗꯨꯅ ꯀꯤꯔꯝꯕ ꯑꯗꯨ ꯀꯥꯎꯊꯣꯛꯂꯒ ꯍꯔꯥꯎꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯦꯡꯂꯕꯅꯤꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯗꯨꯅ ꯇꯨꯝꯈꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯑꯃꯨꯛ ꯉꯁꯥꯏ ꯀꯞꯄꯒꯤ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯅ ꯇꯥꯅꯗꯨꯅ ꯃꯥꯒꯤ ꯃꯅꯥꯀꯣꯡꯗ ꯇꯥꯈꯤꯕ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯇꯥꯔꯛꯈꯤ꯫ ꯑꯗꯨꯗ ꯃꯍꯥꯛ ꯃꯃꯤꯠ ꯁꯤꯡꯗꯨꯅ ꯍꯧꯒꯠꯂꯛꯈꯤ꯫ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯃꯛꯇꯗ ꯃꯀꯣꯛ ꯌꯥꯎꯗꯕ ꯅꯨꯄꯥ ꯑꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯍꯦꯟꯗꯤꯀꯦꯝ ꯑꯗꯨꯁꯨ ꯄꯥꯏꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯗꯨꯒ ꯃꯀꯣꯛ ꯌꯥꯎꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯣꯛꯅ ꯅꯣꯛꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯍꯦꯟꯗꯤꯀꯦꯝ ꯑꯗꯨ ꯃꯩꯅ ꯉꯔꯪ ꯉꯔꯪ ꯆꯥꯛꯂꯛꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯦꯃꯤ ꯋꯥꯟꯊꯈꯤ꯫ ꯅꯣꯡꯉꯥꯜꯂꯛꯄꯗ ꯍꯣꯇꯦꯜꯒꯤ ꯁ꯭ꯇꯥꯐꯁꯤꯡꯅ ꯊꯦꯡꯅꯈꯤ꯫ ꯃꯍꯥꯛꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯈꯤ꯫ ꯂꯝꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯇꯤ ꯊꯥꯖꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯐꯣꯂꯣꯋꯔꯁ ꯁꯤꯡꯗꯨꯗꯤ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯑꯗꯨ ꯊꯥꯖꯕ ꯌꯥꯎꯏ, ꯊꯥꯖꯗꯕ ꯌꯥꯎꯏ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯏꯚꯤꯗꯦꯟꯁ ꯑꯗꯨ ꯃꯍꯥꯛꯅ ꯎꯠꯄ ꯉꯝꯈꯤꯗꯦ꯫ ꯃꯤꯛꯁ ꯔꯤꯑꯦꯛꯁꯟ ꯑꯣꯏꯅ ꯐꯪꯈꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯆꯥꯛꯈ꯭ꯔꯕ ꯍꯦꯟꯗꯤꯀꯦꯝ ꯑꯗꯨꯒꯤ ꯑꯔꯦꯝꯕ ꯑꯗꯨꯁꯨ ꯐꯣꯇꯣ ꯀꯥꯞꯇꯨꯅ ꯊꯥꯒꯠꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯐꯣꯂꯣꯋꯔꯁꯤꯡꯅ ꯃꯍꯥꯛ ꯃꯤꯅꯝꯕꯅꯤ ꯍꯥꯏꯅꯁꯨ ꯈꯟꯕꯤꯈꯤ꯫ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯈꯤ꯫ ꯑꯦꯃꯤ ꯃꯉꯣꯟꯗ ꯀꯥꯎꯉꯝꯗ꯭ꯔꯕ ꯊꯧꯗꯣꯛ ꯇꯨꯈꯛꯇ ꯅꯠꯇꯅ ꯃꯍꯥꯛ
ꯀꯔꯤ ꯑꯃꯠꯇ ꯀꯥꯟꯅꯕ ꯐꯪꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯀꯥꯎꯕ ꯉꯝꯃꯔꯣꯏꯗꯕ ꯃꯀꯣꯛ ꯌꯥꯎꯗꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯥꯎꯕ ꯉꯝꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯅꯧꯕ ꯇ꯭ꯔꯨ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯒꯤꯗꯃꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯊꯦꯡꯛ ꯌꯨ꯫